Akashbani Imphal, Rk Gorani na pau pajari, Ahanbada Maruiba pau. Mukhyamantri Nongthaman Biren hairi, Raija asida jumlo na balaibagtagi, ain kaini mitop sangsilakpa amadi ILP mapungphana chanahanaba honabada, sarkargi officerdagi hauraga, karmachari khudimangna puksel sengna thabak tawbagi tangai fadaba lei. Aina yadaba mongda sasinaba ILP passing saramba dukan mangagi mathakta police na case laukhatle, hauji phawda aina yadaba mongda ILP pass lesing ahunga, samga sakre haiba khangba ngamle. Mukhyamantri Nongthaman Biren hairi, lamdam asi imung khudimag sentok lahennaba amadi sinjakta mipan tangdanaba honaminasi. Raija sa tangai patana sangwa polam sing puba akhanaba rail gari ama ngasi khongsang railway station da thungkhre amasung lagliba ningthokaba numitagi haugadoriba sangsaki nongjum mifamda sarkana disaster management law amend tawba yauna anoba bill taru puthokani. Mukhyamantri Nongthaman Biren hairi, Raija asida jumlo na balaibagtagi ain kaina changsitlagdiba sing thingnanaba amadi Manipurda ILP ningthina mapungphana chanahanaba honabada mathau tawriba makokthang officerdagi hauraga karmachari khudimangna pusel sengna thabak tawbagi tangai fadaba lei. Imphal gi Mukhyamantri Secretariat ngasi pangthokiba pawgi mifam amada Shri Biren hai Varat Myanmar ngamkhai paringdagi aina yadaba mongda refugee kaya Raija asida changsilakli masigi marakta Bharata Mizoramgi kathangba Myanmar ka tainaba ngamkhai paringdagi so refugee sing lakli asigumba mitop sing asi khandongna ba honabada lamdam asigi miyam amade sarkari karmachari singna mathau nithina tawbagi tangai fadaba lei. Mahakna hai Raija asida maribak munamda munungsiba walapagi mami takliba amadi thabak tawbada pusel singnaktaba thawong asi pumnamaki oina laibak thibani. Shri Biren hai Raija asigi miyam Englishing amaga chamapan marphudagi hauna Manipurda inner line permit system chanahanaba dabi tawduna lakhi madu kendrada BJP na lengak parakpa matamda Pradhan Mantri Narendra Modi ki makhada Kendra Griha Mantri Amit Shah na sangchata puthoktuna ILP asi Raija asida chanahanki. Masi chanabagi mapung oiba maram amadi lamdam asigi puari amadi helawmi sing kanjanaba BJP Kendra na sarkarda pirakhibani. Adubo ngasi Manipurda ILP chanahanbagi thabakta sarkari officer sing amadi karmachari singna puksel sengdabagi thawong sing thengnare. Shri Biren hai Raija asida aina yadaba mongda sasinaba ILP pass pair haibagi paw tabadagi Raijagi Home Department ki ILP cell na Namdunglong Kakhulong Thangal Bazar Babupara DC Banglo Office Gate manakta leiba Computer Center amadi mobile sembam sing amadi Rims Road ta leiba Sesi Laboratory da thiba hombagi thabak ngarangdi hona sathaki. Maduda aina yada mongda saramba ILP passing Aadhaar card sing amadi sarkagi loisangi tongan ba sahi amasung sil yawa polam kya fagat pangamki masiga mari leinana FIR lakhotna thijin ba haure. Inner line permit ki niyom da temporary nimitra mangani lakpa casual thama gi lakpa thaum gi lakpa magi matam nugi matam ina lakpa gi matum ina kon permission pi airport hanga ga thami mau da hanga ga thami jiri da hanga ga thami ade district khuding gi hang sa kharane businessman kharane manar kan masi ji phawda oje under investigation lai record hong miyoi lising ohung sanga mukta sigi car si flawlessly bigi bigi record from you ana mapam manga koi identify tawre hai lo mapam manga si da sigi gang kangu si torkana sigi labor card si saram bagi haida masdai da yam ngakwa manai koi gi password only some authorized officer kana sigi na password si da password si na rami of the involvement of some of the high ranking officers or some authorities si doubtful over aduna SIT match kana thoroughly thigana na masan city amaru pone. Shri Biren hai hauju phawga ina asigumba aina yadaba thong asda chenaba Labor Department ki LDC ama yawni mi mapan police na fare. Ahan bi oina police na thijin bada hariba dukan sing asina aina yada mongda ILP pass lesing ngwarum sakre haiba khangba ngamle. Asigumba aina yada mongda ILP passing sabagi thabak torma dukan manga asina phongdorakpagi matung ina Imphal East Imphal West jila sing amasung Labor Department level officer sing amadi karmachari singna enma senpam kharagidamak dukan sing asiga manaduna thabak asi thathabani haibagi singnaba leidi maram aduna
ILP के पोर्टल दा कर्मचारी सिंगना मतौ करम नसिगुंबा ILP पासिंग असि पिरंबनो हाइबदु एडिशनल SPM न लुसिंगबा SIT अमन सथरी अमदी मरा लेबसिंग मदिक्साबदंदी पीगनी हाइरी नेशनल स्पेस डे सेलिब्रेशन लिसिंग अनि कुनमरी मणिपुर संगसी पांगथोक्रे मसी मणिपुर साइंस एंड टेक्नोलॉजी काउंसिल मास्टेक इम्फाल ना नॉर्थ ईस्ट स्पेस एप्लीकेशन सेंटर शिलोंग अमसुंग नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी नल इन पुन शिनबनी सेनापति जिला द डिस्ट्रिक्ट लेवल कोऑर्डिनेटिंग कमिटी ऑन स्टॉप डायलिसिंग कुनमरी ngasi जिला असि डेप्यूटी कमिश्नर ऑफिस चेंबर द पांगथोक्रे थास के तरा तोक्ति होखिबा कैंपेन असि मथंग थागी कुंथ्रा माथुई फावो चथगनी कैंपेन अस सरुक यारदुना डिस्ट्रिक्ट हेल्थ सोसाइटी के चेयरमैन ओइरिबा जिला असि के डेप्यूटी कमिश्नर मामुनी डोलीना कैंपेन अस के डेटा एनालिसिस निंगथिन अमदी मपुंग फाना तौननबा मरि लैनबा मेंबर सिंग द तक्सिनखी कैंपेन अदु सरुक अमो इना जिला असि के मेडिकल ऑफिसर सिंग आशा वर्कर अमदी अंगलवादी वर्कर सिंगना सही मंगा फावगी मनुंगदा लैबा अंगांग सिंगदा जिंक टैबलेट अमसुंग ORS युमथोंग चंगदोन येनथोखी अंगलवादी सेंटर सिंग अमदी स्कूल सिंग दसु खुदसा सिंग हमदोकपा जिंक टैबलेट अमसुंग ORS करमने सिंदगनी हाइबी मतंगदा खंगनखी धनमजुरी यूनिवर्सिटी स्टूडेंट्स यूनियन ngasi राज्यपाल अनुसुया उइके का राजभवन द उनखरे उनबा अदुदा धनमजुरी यूनिवर्सिटी की तुंगान तुंगान फम सिंगे फॉल आउट थोरकपदा राज्यपाल बु थागप फोंदोखरे मयुरोय सिंग दम येंगदोना राज्यपाल ना मतम चना थब लोखत पिदुना मयुरोय सिंग अमद यूनिवर्सिटी असिगी याइफा थोरंग लोखत लकपा असिदा पेनबसु फोंदोखी राज्यपाल नसु मयुरोय सिंग द हाई यूनिवर्सिटी अमदे मयुरोय सिंग दमक तौबा याबा थब पुनमक तौदुना अफबा यूनिवर्सिटी सिंग मनुंग द चनरब अंगम थाक त होनगनी ताबिरिबा पावसी आकाशवाणी इम्फाल दगिनी मुख्यमंत्री नोंथमन बिरेन हाइरी राइजास हाउस इरांग लेजरबसु एखोइन हाउस इहान हाना पाकेट कदब थबक्ति लमदमसि इमुंग खुदिमक सेंटोक लहेनब होनब अमदि सेंजाक मेपान तांगदनब होनबनी मपानगी पुसिलप पोचैसिंग खक्तद ngaidun लेरबदि एखोइ साखत पंगमलोय लमदमसि एंटरप्रेन्योर कयाना कन्न होनबदगी लमदमस तेमियोय कया थबक पीबद नतना पोथोक कया मसु पोथोक पंगमले इम्फाल सिटी कन्वेंशन सेंटर द पांगथोप राज्य हॉर्टिकल्चर अमसुंग सोइल कंजर्वेशन विभाग न सिनबा स्केलिंग एंड लाइवलीहुड प्रोग्राम होदोपके थरोम न सरुक यारोदना मुख्यमंत्री नोंथमन बिरेन हाई मसाना मसाबु थबक पिजाबा अमसुंग सेलथोंगी पिमा फगलहनबगी पांदमदा स्किल एंड लाइवलीहुड प्रोग्राम असि हौदोकपनी लमदम असिदा nga yoklibasingna marang kaina nga puthorpodigi mapandagi nga puslapgi sang hanthare मुख्यमंत्री नमखाता नहाई लमनमस्त थोलिब इरांग असि लोइसिनबा सरकारना अंगंबा थाकता होनरी मजिकिसु मथक्ता भलंटिया क्यानसु असोबो थौदांग लौरी अदुबु इरांग असि अराइबति नते मसि लोइसिनबा होनबदा मतम खरदि संखिगनी अदुमैनमक राज्य अस्त तंगदुलैताबा हंजिनबा सरकार हिरम खुदिमक्ता अंगंबा थाकता होनदुना लाकली थरोमदुदा मंत्री सिंह MLA सिंह अमदि बीजेपी मणिपुर प्रदेश के प्रेसिडेंट ए सदाना सिंह बकया सरुयाखी मणिपुर दा नोंगमदा तंगाई फिरना चंगबा पोलम सिंह पुबा अखन्नबा रेलगाड़ी अमा ngasi खोंसांग रेलवे स्टेशन दा थुंखरे रेलगाड़ी असि ngasi अयु अंगनबदा जिरिबामना थुंगलबा मतुंगदा खोंसांग दा थुंगलखिबनी दवा तरे दाव रेलगाड़ी असता हवाई आलू उमनि तेलहौना सिंह बतंगाई फिरना चंगबा पोलम सिंह याउरी वन महोत्सव का मरी लेना सेंट्रल फॉरेस्ट डिवीजन ने सिंधुनंगासी डिवीजन असि मंत्री पुखरीदा लेबा कॉम्प्लेक्स ता उजारा संग येंथोखरे थास की तरह मंगादगी सथरकपा वन महोत्सव की थरोमसी लोइसिन खिबगलोइना सेंट्रल फॉरेस्ट डिवीजन उजारा लिसिंग तरा येंथोखरे DFO श्री गणेश एन सिंगदना पांगथकिबा थरोमदुदा महिरोय सिंग अमदि लमदम अदि मियामना सरुक याखी तमिंगलोंग जिला के डिस्ट्रिक्ट हॉस्पिटल में फंगदबना मरम ओइदना ऑपरेशन थिएटर डायलिसिस टेली ICU रूम यावना मैगी दरकार ओइबा अते यूनिट सिंग थिंजिनख्रे डिस्ट्रिक्ट हॉस्पिटल असि हौखिबा नुमिन इनि दिगे मै फंगदना लाकली हाइरी हॉस्पिटल असिगी जनरेटर सु याखिदबदगी अना लेंगे थबकदा साउंड अकाइबा थोकले मसिगी मतंगना जिला असके से मेडिकल ऑफिसर न हाई जिला असके डेप्यूटी कमिश्नर मतेंगलोइन अथु मतन मै फंगना बहोनरी मणिपुर अमसुंग नागालैंड लोना बदलाइबा उखरुल जिला की वाहोंग अमसुंग सोरापंग खुल समनरिबा किलोमीटर 5 सांगबा लंबी अथु मतमदा सेमलोइसिन बिनबा मरि लेनबसिंगना अपील तौरी जिला असगी RKL कॉन्फ्रेंस हॉल दंगासी पांगथोक पावगी मिफम अमदा खुल अनिएस के विलेज अथॉरिटी न हाई लंबी असि लिसिंगनि तरा मापंदगी सेम हौरखिबनी अदु मोइनबक सही मरि हेलगलब फावबदा लंबी असि की सेमबगी सांग असि चादा कुंथ्रा तमक सेमली बिष्णुपुर जिला दंगासी नक्सा मुत्ता अभियान ड्रग फ्री इंडिया कैंपेन हौदोखरे
Street Corner Campaign adu District Administration Bisnupurna Sinduna Jila adugi Deputy Commissioner Laurema Bikramna Bisnupurgi Ministry Secretariat Complex tagi hawdokhibani. Indian Red Cross Society Manipur State Branch amadi Indian Red Cross Society Bisnupur Branch Sinduna Bisnupur Jilagi manung sanba Tagmu Water Sports Complex ngasi lanjena do leriba miyoi singi pungning wakal phana leinaba amadi pungning phathana leinaba amasung lemna layang bi kem ama pangthokre. Amaromda Kokta Santong Community Hall da suhiram basigi matang da thorom ama pangthoki maduda lemna layang bagaloinana ida langthak sexual lemna yen thoki. Akasbani Imphal gi Naharol gi Khonjela Thoromda compare oinbigi lawkib audition ge for lauk thokle khalaba candidate singe roll number amadi maming Akasbani Imphal ge Facebook page ta changlaga yengba yagani khalaba candidate singna thasi kuni thodi kun manga fawbuda Akasbani Imphal gi Naharol gi Khonjel section da report tawrana ba program executive M Nisikantan Hairi Chaliba thasi loypa sanduka doriba Pradhan Mantri Narendra Modi gi man ki baat thorongi masak kayamrum pikhalakpada Pradhan Mantri na nungai phongdokli thorom asi thasi gi kunipana sandokani Akasbani Imphal dagi pau tabiri Lagliba ningthokaba nimitagi hawgadoriba sangsaki nongjumi phamda sarkana disaster management law amend tawba yauna anawa bill taruk puthokani Finance bill khaktana tana sarkana aircraft act lesing amaga samapan kunthra marigi mahut sinaba bhartiya bayuyan vidayak lesingni kunmari su puthokani mashina aviation sector dalano idik tawbud hena kaumnhalagani bill singilis adu lok sabha secretary ngarang parliament bulletin da fonglakpani August 23 phawcha thagadaba mifam asida sel thum mantri Nirmala Sitaramana kendra budget tha asigi kulhumdoi da puthokani Kian Youth Affairs and Sports Mantri Dr. Mansukh Mandavia Nangasi New Delhi da Khelo Indian Rising Talent Identification KT ani suba face hawdokre Thauranga se platform ama khatkata khwaidigi nemba thakte hawna sanabagi mating leba angang sing khangdoknaba laukhatpa akhanaba thaurangni Tharomada wangangbada mantri na hai Kirti project asna leibak asge sahar sing khungang sing tribal sing amadi Himalaya region sing dagi mating leba sanore sing puthoknaba pandam thamli magna hai Pradhan Mantri Narendra Modi ahum suba tam gi ahanba nimit samani gi manungda mating leba sanore lakma puthoknaba pandam thamli Hauzik sanabagi pauda DSA kaksing na chathariba second division football league ngasi sanakiba match amada KYWAC wawai kadajina PFC tokpachingu panjal manga anida maithiba pikre Atupa match amada KPSC kaksing na TUC thongjawbu panjal ahum anida maithiba pikre All Manipur Football Association in Makhada District Sports Association Kaksing na sinba Trani Panchuba DSA Trophy State Level Invitation Football Tournament Isingani Kunmari Matang Tagitara Nipandagi Kaksingi DSA Ground the Pangthok Lagani Mashida Saru Yaningba team sing na Matang Tagitara in the Fawbuda form Tazilakpa Yagan Hana DSA Kaking na Thokpa Jerolamada Haidi FIFA ngarang thokiba khwaidi no ranking da Bharat ke football team na hana leiba mapam sama konmi subada adumak lengdana leidi Asia gi oina Bharat na konito suba mapam da leidi Hauzik aroibada maroya pau amuk hanna Mukhyamantri Nongthoman Biren Hairi Raija sta jumlo na balaibak tagi ain kaina mitop sangsilakpa amadi ILP mapung phana sanhana bhona bada sarkar gi officer dagi hauraga karmachari khudimang na pusel sengna thabak tawbagi tangai fadavalei Aina yada mongda sashinaba ILP passing saramba dukan mangagi mathakta police na case laukatle haujuk phawda aina yada ba mongda ILP pass lesing ahumga samnga sakrai ba khangba ngamle Mukhyamantri Nongthoman Biren Hairi lamdamas imung khudingmak sentok lehena ba honna ba amadi sinjak ta mepan tangdana ba honna minasi Raija asida tangai phana changba polam sing puba akhana ba rail gari ama ngasi khongsang railway station ta thungkre amasung Lagliba ningthokaba nimiti hawgadoriba sangsakti nongjumi phamda sarkarna disaster management law amend tawa yauna anoba bill taruk puthokani pauloi jari